ꯈꯣꯡꯂꯣꯏꯁꯤꯡ ꯃꯐꯝ ꯃꯔꯨꯅꯤ ꯃꯁꯤ ꯄꯥꯏꯔꯒ ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯃꯑꯣꯡ ꯂꯥꯏ ꯃꯥꯡꯈꯣꯏ ꯆꯪꯁꯤ ꯉꯁꯥꯏ ꯃꯈꯩ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯒꯤ ꯃꯁꯛꯂꯨꯕ ꯄꯥꯏ ꯄꯤꯊꯣꯛꯂꯒ ꯂꯝꯗ ꯌꯣꯟꯕ ꯆꯠꯁꯤꯀꯣ ꯑꯗꯨ ꯂꯩꯕꯥꯛ ꯈꯤꯇꯪ ꯆꯪꯕꯤꯔꯣ hanya masih siapa yang tahu ni? Kalau mereka boleh sana masih hanya masih ada macam kopa, kita tambah belum hari tambah betul. Siapa yang tahu ni? Siapa yang tahu? Kumpul lagi ni. Paling pertama hendak kita lupa kita untuk yang boleh bersih. Jadi paling pertama sahaja lembut ni, kumpul lagi paling ni. Ada macam kini bagus, ada macam kual, bagi mereka lampu dah. Ada lebih baik dari tapi bukti. Aduh macam tapi ni pulang sini lehu ni bukti, lehu ni bila ada dah. Hai bagaimana kompasi, bagaimana lagi. Hai bagaimana kompasi dah. Ikut dah. Kalau jawab lagi. Isai lebih mina lakukan isi kasih kita tu isi ni hai dimintai pasal kasih ni adulah hai bagaimana macam kompasi adulah satu kali lagi holo bersumber lagi mana adum ni yung dah kita Menyukai apa sampai dari sini. Makai cekal lagi, menyukai adulah. Adulah bagaimana kita ini lagi sini cekal kira kan? Yang berjaya kita bah cekal tidak sesuatu. Aduh saya lagi hai guna. Ramai kita lah. Kita ucap sama kita lagi. Mayam layang apa samapta dere hayang mong ayukte lagi torom hujagan ni hayang sina humni suba hayang numitse apagi juga ibu do putiba lam lai thokani hayang se Koi bung ahum gitu ga koi lai puraga lai lam thokani koi chahi thokbagi matung inda tuma thokja gani bung ahum da lai thokbagi loina ja me amda haijare me am lakna mai mai tegi tatnabi ate mai pije chade chelaga arang chingchu lai ba lai bu bagi tamta haija gare me am do heng bung ahum da tap tan lakja gani dugai khoi gi lam thok bagi yang ada koi tahu jaga ni pangdu ni na koi na meam lakview amasung meam na hajar meam jeng view yang lam lai thok bagi tu program tu Facebook ta live tahu jaga ni koi guru mai develop tu lagi jadi mang hajar di mang YouTube tu du geng ma phang jaga ni meam jeng view meam like share to biraga meam sibu mapung pha na mai tamasta meam makha khoi na han ningsan jari airaga thamjare thank you meam lai re ai thank you Masih kita nak thank you Azam meam
Chumi chumi. Thank you. Oja ma'am, ngaci. Ngaci akhoi puthiba lai harabagi kano je lakpi base kari kana feel to be ai petang ai bi ai je YouTube live ta lejari. Ai petang ngaci akhoi Tripura da leiriba. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯉꯛꯄ ꯑꯃꯃꯨꯛ ꯐꯥꯎꯖꯩ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯝ ꯇꯧꯏ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯗꯦꯀꯣꯔꯦꯁꯟ ꯇꯧꯗꯅ ꯃꯤ ꯇꯤꯟꯗꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯗꯅ ꯇꯧꯕꯁꯦ ꯁꯤꯗꯤ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯥꯜꯂꯤꯕ ꯃꯩ ꯇꯧꯔꯤꯕ ꯗꯦꯀꯣꯔꯦꯁꯟ ꯑꯁꯨꯛ ꯌꯥꯝꯅ ꯆꯪꯅ ꯄꯩꯁా ꯆꯪꯅ ꯇꯧꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏ ꯍꯔꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯗ ꯁꯨꯃꯥꯏꯅ ꯑꯝꯇ ꯇꯧꯗꯦ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯕꯜ ꯑꯃ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯇꯧꯗꯦ ꯌꯥꯝ ꯐꯖꯩ ꯑꯗꯒꯤ ꯁꯦꯝꯃꯤꯕ ꯑꯗꯒꯤ ꯄꯔꯐꯣꯔꯝ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯁꯦ ꯃꯌꯥꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯄ꯭ꯔꯀꯤꯇꯤꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯦ ꯑꯩ ꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯁꯨ ꯍꯪꯖꯕꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯅꯥꯅꯕꯨ ꯁꯤꯜꯂꯤꯅꯣ ꯌꯥꯝ ꯐꯖꯩ ꯈꯨꯠꯍꯩꯕ ꯑꯃꯒꯤ ꯃꯥꯜꯂꯦ ꯍꯥꯏꯕ ꯌꯥꯝꯅ ꯑꯥꯔꯇꯤꯁꯇꯤꯛ ꯑꯣꯏꯕ ꯃꯤ ꯑꯃꯒꯤ ꯃꯥꯜꯂꯦꯕ ꯌꯥꯝ ꯐꯖꯩ ꯑꯩ ꯑꯉꯛꯄ ꯐꯥꯎꯏ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯥꯝ ꯑꯉꯛꯄ ꯑꯃ ꯐꯥꯎꯖꯩ ꯑꯁꯦꯡꯕ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯅ ꯇꯧꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯊꯥꯒꯠꯆꯩ ꯁꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯨꯊꯤꯕ ꯋꯦꯜꯐꯤꯌꯔ ꯑꯦꯟ ꯀꯜꯆꯔꯦꯜ ꯁꯣꯁꯥꯏꯇꯤ ꯑꯃꯁꯨꯡ ꯄꯨꯊꯤꯕ ꯂꯥꯏ ꯍꯔꯥꯎꯕ ꯀꯩꯅꯣꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥ ꯃꯌꯥꯝꯕꯨ ꯌꯥम थागत फोंदोक्चरी सुक लापना ओजाइनसु लागा त्रिपुरागी याम तांग बाय तरे त्रिपुरागी याम मयाम की पुनभम माय तरे असिदा लाक्पीदुना ओजाइना सरुक जाबी बै तमक्ता अमुकना थागत फोंदोक्चरी अमसुंग मथंग मथंग आई कना ओजा रिदी Wahai amani thang habi ati yam nuaiba mikupne akhoi punsida sumaina tripura se ai di ahan boina laksabane ado mafam sida yam nuaiba khoi ibido kinogi ibido kutibagi yam nungsiba kubam mama le am base ai isa khajadana asa khangja base yam nuaiba tobudabu sumaina akhoi dress kaje ana khangja amagadi fajana ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯆꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄꯅꯤꯅ ꯁꯨꯃꯥꯏꯅ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯂꯛꯄꯁꯦ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯒꯤꯕ ꯃꯌꯥꯝ ꯌꯥꯎꯕꯤꯔꯕꯁꯦ ꯑꯁꯤ ꯑꯃꯨꯛ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯌꯦꯠꯇ ꯐꯝꯕꯤꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯅꯣꯡꯊꯥꯡ ꯔꯥꯏꯖꯔꯁꯀꯤ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯩꯈꯣꯏꯅꯗꯤ ꯃꯌꯥꯝ ꯇꯥꯟꯕꯤꯅ ꯑꯗꯨꯝ ꯍꯥꯏꯖꯔꯦ ꯚꯥꯏꯁ ꯃꯣꯏꯒꯤ ꯃꯈꯥꯗ ꯁꯨꯝ ꯑꯩꯈꯣꯏ ꯁꯨꯝ ꯅꯣꯂꯦꯖ ꯇꯥꯟꯕ ꯃꯌꯥꯝ ꯂꯥꯛꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯃꯣꯏꯗ ꯀꯩꯅꯣꯝꯗꯤ ꯐꯥꯎꯋꯦ ꯑꯁꯦꯡꯕ ꯈꯨꯕꯝ ꯑꯃ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯏꯁꯥꯅ ꯐꯥꯎꯖꯩ ꯃꯔꯝꯗꯤ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯁꯨ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯗꯤ ꯍꯦꯛ ꯑꯩꯒꯤꯗꯤ ꯏꯕꯥꯏ ꯑꯣꯏꯕꯤꯗꯕ ꯏꯕꯥꯏ ꯑꯃꯨꯛ ꯂꯩꯔꯝꯕꯁꯤꯅ ꯍꯦꯟꯅ ꯌꯥꯝ माजे याम तोइना लाबने त्रिपुरा का सम माजे ꯑꯗꯣ ꯃꯊꯪꯒꯤ ꯆꯍꯤꯗꯁꯨ ꯑꯩꯈꯣꯏ ꯌꯥꯎꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯣꯏ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯥꯟꯕꯤꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯥꯎꯕ ꯉꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯥꯏꯗ याम थागचरी याम यामबो दा कदा दा तन कुइरबने जना कदा थौदांग असिगा लौबिरपा यामना थानिङाय बा कोइना सखंगलाबा त्रिपुरा दा ए हौदोकपदे अहमदा कोइ रिफॉर्मना हौदोमने कोइगी कनोगिसे मथंग मथंग कोइगी उकल लागा कोइगी जामयामना तौबिरागा कोइगिसे करी कोइने जोखनबा ओजागी कने मतंग हापितंग पनबियो मयामना खंगमदरसु चुमी आई इसामक आई रतन कुमार कुजई आई कोंग मणिपुर दगिने कोंग मखिदि लेकाईगिने लोइना लोइना आई उत्तराखंड की
ꯈꯕꯝ ꯄꯅꯥꯒꯤ ꯑꯃꯥꯏ ꯁꯥꯂꯥꯛꯄ ꯑꯣꯏꯅ ꯑꯣꯏꯖꯩ ꯂꯣꯏꯅꯅ ꯑꯦꯁꯤꯁꯇꯦꯟ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯖꯩ ꯎꯜꯇ꯭ꯔꯥꯁꯣꯅꯤꯛꯒꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯅꯤꯡꯗꯧꯒ ꯌꯥꯝ ꯅꯛꯅꯕ ꯍꯣꯏ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯎꯈ꯭ꯔꯨꯜꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯄꯨꯖꯔꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕꯗꯤ ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯤꯗ ꯏꯄꯥ ꯅꯥꯠ ꯏꯄꯨ ꯅꯥꯠꯀꯤꯗꯃꯛꯇ ꯈꯣꯡꯒꯨꯜ ꯂꯤꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯁꯤ ꯆꯥꯎꯈꯠꯇꯕ ꯌꯥꯗꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯕꯨꯙꯧ ꯄꯨꯊꯤꯕ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯝꯃ ꯏꯕꯦꯟꯗꯧ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯕꯤ ꯂꯩꯃ ꯑꯅꯤꯒꯤ ꯍꯔꯥꯎꯕꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯖꯕ ꯐꯪꯖꯕ ꯑꯩꯒꯤꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯅ ꯑꯣꯗꯤꯑꯣꯗ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯑꯃꯗ ꯌꯦꯡꯕꯤꯔꯤꯕ ꯈꯤꯕꯤꯛꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯦꯡꯅ ꯏꯕꯨꯙꯧ ꯅꯤꯖꯔꯒ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯁꯨ ꯏꯕꯨꯙꯧ ꯅꯤꯕꯤꯌꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯝꯖꯅꯤꯡꯉꯤ ꯃꯁꯤ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯊꯝꯖꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯍꯌꯦꯡꯁꯨ ꯊꯧꯔꯝꯁꯤ ꯂꯩꯔꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯇꯥꯡ 13 ꯐꯥꯎꯅꯤ ꯑꯗꯣ ꯃꯌꯥꯝ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯊꯧꯔꯝꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗꯁꯨ ꯃꯊꯪ ꯑꯩ ꯁꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯊꯦꯡꯛ ꯌꯨ Mi kaya mong Mi kaya mong Get them like them,